Imphal Yourakkadaba railway line Thengthabagi Maram KAYAGI MANUNGDA KUMJA LISING KULUMDOIDAGI HOURAKKHIBA Manipuri Irang Asisu Achouba Maram Amani HAINA Union Railway Minister ASHWINI VAISHNAW PHONGDOKKHRE Wafamasi Manipuri MP Dr. Angomsa Bimol Akoizab Nangarang Chathakhiba Lok Sabhagi Mifamda Manipur da Paikal Iba Railway Project Asigi Matangda Hangba Wahangi Aiba Paukumna Oina Union Minister ASHWINI VAISHNAW PHONGDOKKHIBANI MP Bimol Akoizam Hangkiba Wahang Aduda Union Railway Minister ASHWINI VAISHNAW gi Aiba Paukum Aduna Hai Kilometer Chamaga Taramathoi Sangba Jeribam Imphal New Railway Line Project Asigi Manungda Kilometer Yankai Manga Jeribam Khongsang Asida Mathau Tawba Hokre Lemhoriba Saruk Asi Atenma Matamgi Manungda Loisin Bahibasi Tungan ba factor kayagi makapoli Imphal Yourakkadaba Railway Project ki Senpham asi lupa crore lising kunithoiga chani humdra marini masigi manungda mamang sahigi March tha faubada lupa crore lising tara mariga chamri kulhumdoi chading tawkhre senba chahi kumja lising ani kunmari kunmanga oina lupa crore lising amaga chani khaklaga thamkhibani Manipur gi chinggi laihau asi ningkhai ganba amasung athotpa nung makhal sing oiba maramna tunnel hutpada khudung chadaba kaya thengnai loinana Manipur gi land order gi problem jeribam Imphal Jeribam Lambida Tatana Athingba Piba Amadi Kumja lising ani kunithoida Tupul area da thokiba landslide aduna Imphal Yourakkadaba railway project asi Thengthabagi Achouba Maram amasu oiri project asi atenba matamda loisinba haibasi tungan ba factor kayagi makha pongani project asigi damak land acquisition gi thabak forest clearance mathau taba potlam puthok posin tauba project pakhat kadori ba mafam gi geographical amasung topographical condition amadi law and order gi phibam matung ina project asi yangsinba natraga tapthabagi laibak asi lepkadari bani haina Union Minister ASHWINI VAISHNAW na makhatana phongdokhe